Manipur Top Channel digi video amta update tawjage ngasi yuk phong musi phong January gi tang 15 da Shyamkumar disqualification gi case judgement reserve tawduna thamkhre BJP sagolibe MLA taret kisu case file tawgadori Forest and Environment Mahut amasum Town Planning gi Minister Thonawjam Shyamkumar bo disqualified tawnaba Congress MLA K Mega Sandra amadi MD Farus Rahim na tharakpa tongan ba case ani ngasi Supreme Court na khanaraba tungda judgement reserve tawduna thamkhre Supreme Court ngasi Justice Rohinton Fali Nariman, Justice Aniruddha Bose amadi Justice B Ramasubramanian gi Just ahumna saba base na hearing chatharaba matungda judgment adu reserve tawkhibani hairi Congress ki machin chatpa misaksu oiribe MLA kharana pokse asida hai hauji BJP de sagwaliba Congress ki MLA tare disqualified ta honanaba Supreme Court ta wakatnanaba sem saba loire MLA Shyamkumar gi case asigi yathang hek phangbaga makhoi tare ki mathakta khwaidigi wangma leba asigi court asida wakatnanaba gi damak thabak paikhatle Pau asina makhata na hai Congress ki MLA K Mega Sandra na petitioner oiduna Manipur Legislative Assembly gi Speaker Manipur Legislative Assembly gi Secretary amadi Minister TS Shyamkumar gi mathakta tharakkiba special lip petition number 186592019 MLA MD Fazal Rahimna petitioner oiduna Manipur Legislative Assembly gi Speaker Manipur Legislative Assembly gi Secretary amadi Minister TS Shyamkumar gi mathakta tharakkiba special lip petition number 187632019 Manipur Legislative Assembly gi Speaker amadi Secretary Manipur Legislative Assembly anina petitioner oiraga MLA K Mega Sandra amadi Minister TS Shyamkumar na Respondent oiba special lip petition number 241462019 amadi Manipur Legislative Assembly gi Speaker amadi Secretary Manipur Legislative Assembly anina petitioner oiraga MLA amadi Fazul Rahim amadi Minister TS Shyamkumar na Respondent oiba special lip petition number 237032019 adu ngase yupung taraga minute ni purom taba matamdagi just ahumgi base anida khannaba hokhibaga loinana nungthil pung ama makhairom taba fawba hearing sathaki haire hiram asigi matangda petitioner ama oiriba MLA K Mega Sandra na paukse asida hai ngasigi hearing adu yamna sangna sathaba hearing ama oike hearing adu da mapung oina High Court na pikiba judgment adu kupna nainabaga loinana High Court na pikiba yathangda Manipur Legislative Assembly gi Speaker na Constitution gi tara suba schedule gi mandate adu letter amadi spirit ngak na satkani thajai Speaker na sigumba petition da ma ki warep lawbada yaithoktuna adum thamlabadi 10 schedule na phangningli ba pandam adu phangloi loinana Indian Constitution gi 10 schedule adu isam chamba se gi warul oina lairakpa yai haina pikiba observation adu kupna khanaki haiki Paifam thoktraba miyoi amana Minister oiduna laiba asi Constitution gi sakna kalon thugaibani mahak Minister oina laithaba lona yadi haiba wafum adusu khanaki Constitution gi provision gi matung ina masigi case asi Speaker na paikhat kadabani haina lairibane case asiga mari lainana mahak amadi MD Fazul Rahim na Manipur Legislative Assembly gi Speaker gi tribunal da petition file taokhre High Court ta petition file taokhre haudik Supreme Court ta petition file tawraba matungda ngasi hearing chatharaba tungda judgment reserve tawribane Respondent gi maikai digi ngasi gi hearing aduda petitioner oiriba sing Speaker gi tribunal da chatpagi mahutta High Court amadi Supreme Court ta case asi thengnaduna laire haiba wafam khalakhi hairi loinana case asi just mangana saba hena wangba base amada refer tawbinaba wafam pukhatkhi hairi wafam sing adu taraba tungda Just ki mai kai digi karigum respondent oiriba sing asina petitioner oiramlaba aduga petitioner oiriba sing respondent oiramlaba thoklabadi nakhoi kari tarongani haina hanglakhi hairi loinana just na case adugi judgment reserve tawre haina lakhokhi hairi MLA Mega Sandran hai Constitution na piriba provision adu ngaktuna thamnabagi dama haukiba sahi ahum asi hanba laitana changsinduna lakpani laibaki khwaidagi wangba court asina ngasi judgment reserve tawre khwaidagi wangba court asina achumba wayal ama pirakani haibasi petitioner sing amadi Congress party gi maikaidagi sapsana thajaba lai haina phungdokhi case asi hek loibaga Congress ki ticket ta mikhalda mai paklaga party thadoklaga BJP da yaukraba MLA taret ki mathakta su case file tawragani haina MLA Mega Sandra na makhata ki panbaya badi July 19 de MLA K Mega Sandra amadi MD Fazul Rahim na High Court of Manipur tharakkiba writ petition gi aroiba
wayel kumjai English ing tara mapan gi July kun gumdoi de pikibane tungde MLA ani asina tongan tongan petitioner oiduna Supreme Court special league petition adu kumjai English ing tara mapan gi August ani da tharakibane loinana case adu Supreme Court ta tha adugi manga da register tawkhibane haina su court asina makata na phungdur ali aduga khata pa pawngai min sin.